Jiribamdasu Pari Puri Athauba Ningsing Globe PPANL Sinduna Chamaga Kuntrahundoi Suba Kongjom Degi Thauram Pangthokre Jiribamge Ningsing Khul Biodiversity Park the Pangthokkiba Thauramatuda Athauba Singi Mitamda Hailai Amasung Mairakatuna Ikai Khumnaba Utke Thaurambaduga Mari Lainana PPANL ki General Secretary Thaudam Ratana Hai Numit asi mahawsana yamna chawna pangthoktuna lakpani adumoidama Manipur da thokliba irang asina maram oiraga chahi asigi oinadi numit asi haikat leikat khaktamak tamduna piksin nang pangthokle lakadaba chahi singdadi mapung phana numit asi pangthoknaba khonagani numit asina lakpada lamdam asida tangdu leitaba leiduna mahawsagi punsida athuba matamda hanjinba oirasanu hainaso mahakna makhatana phungdokhe Thauram Maduga Mari Lainina GD Ima Maira Paibi Apunba Lob Jimpal ki President LB Melana Hai PPANL Sindunanga si Pangthok Libak Khongjom Degi Thauram ase Jimpal Yauna Lub Kayana Saugatpaga Loinana Saruk Yare Leibaki Irang asina maram oirga numit ase chawna amasung mapung phana pangthokpa ngamdaba ase numaitaba fawe Leibaki irang asi athuba matamda loisinduna mahawsagi punsida athubada hanjinba ngamba pinabiba oisanu hainaso mahakna makhata khe kunji chaigi nadi haidi leibak irang leibana maram oiga khoi hekel ekatang tamjabdi mathang dabi leibak irang letagadi chawna khongtuba ngambachu oijage adaga ngasigi khongjom de na lakung tamsida haidi ngasi manipur leibak irang leibasi tapthada mara chepa ing tableba mo orasuna habito ai pui secretary moina nijari laibak thibdi sei buding chawna pangthokpa si laibak irang achina chawna pangthok chaba ngamjataba si thamoidadi nungaite lakataba 25 sidadi chawna pangthoknabagi asa thamjai